Manipur Da Genocide ki Thouong Chatharakliba Asi Karamba Matamda LEPHAN-GADOURIBAGE HAINA Manipur Pradesh Congress Committee ki President K MEGHACHANDRA na LEINGAKTA HANGLAKLI Wafam asing MPCC ki President K MEGHACHANDRA ki office chamber da pangthokpa paugimfam amada mangna phongdokhibani Hauzik lamda masida thokliba irang asiga mari lenana pangthokpa paugimfam amada MPCC ki President K MEGHACHANDRA na hai Tengnopal district ki mafam amada tha asigi mari da maitai naha tarahumdoi tamchin hatkiba du yamna nungaichaba amani Thaudo gadu akan mamaong da condemn tawi haukiba me ahumdagi haurakhiba irang asina tha taret henjilaklabani irang asida miyoi kya misimina thopada natana miyoi lising humfurom lanjena duna leiribani tha asigi mari da thokiba laibak thiba thodok amada mitai na tarahumdoi lekhidaba aduda Prime Minister Narendra Modi amadi Union Home Minister Nawafam amata phongdoraktaba sikarigino Congress ki oinadi Congress ki luchingba singna Thouong asigi matangda nungaitaba phongdorakli Cyclone maram oiraga Andhra Pradesh, Pondicherry amadi Tamil Nadu da miyoi kya lekhidabadadi Prime Minister na ngasi X da nungaitaba phongdoktuna post tawrakli awana tarakpa matamda leibak amagi luchingba singna nungaitaba phongdokpa haibasi tawpam thokpa amani adubu asuk kuina misi mina thoktuna awaba kaya mayonariba lamdam asigi irang asidadi Prime Minister na wafam amata phongdoktuna leibasi yamna ningba kainingaini makhoigi nakong mawong matawasana lamdam asigi miyoi sing asi India gi bona fide citizen natrabra haina hangdaba yadaba moirakli state asida matam sangna internet thingluraba matung state marigi mikhal haidokpa numita state asida internet ki athingba hangdorapa si BJP ki political program loshilaba matungda hangdorapani haina lowe irang asigi warishunama puraknaba state lengangna all political party ki mihut sing kauduna mefam pangthokpa mathau tai haina magna makha chana phongdokhe ngang ba khudingi ngang thorak ba khudingi statement mayam se amata manadabase me gi thar dagina till now hauju phawda answer punamak amata ngang nadaba narco terrorism ni hai amukna refugee amuk hai amukna border fencing tawdabai ni amuk hai amukna free movement regime masi laibadai ni amuk hai adagi amukna masigi poppy plantation tawbagini amuk hai Myanmar gi dagi changpa refugee mayam singina thon banina amuk hai aduna maram barkanda ngangi ba kholiba mayam punamak se mata ngangnade masi aikoi Manipur se geopolitical problem in our region hai basimadi mayak yamna sengaba wafamni masida aikoi masi thengnana bo honabada Bharat government na Bharat Sarkar na aikoi state asida akan ba strong government ama leirabadi madugi double standard koi ngakthokpa ngamgani aduna sarkar asima pangal kalhanbiyo akan kanna masi thengnabiyo haibase kayarak hanna haiba ya taduna adu maglai